Khoi yokpa sinfam asi yamna kanaba sinfam ama oirabasu khoi gi oiba laina na maram oiraga khoi paktak na nasiba khoi gi quality hantharakpana lomi singda ninghanaba ama oiri khoi yokpada artificial intelligence based system amadi equipment singna kari mateng pangba haibagi matangda CAU gi public relation and media management na sinba award in scientific journalism program gi manung channa akhanaba report ama Beekeeping khoi yokpa sinfam asi lomi singda yamna kanaba piba sinfam ama oiri lomi singi khwaidagi faba marup oiriba haing khoina lomi singna puthokliba pothoki chada marfu hena puthokpada mateng pangli thawai yawba lomi amana yamna chawba mafam ama oidrabasu apikpa mafam amada khoi upu samadagi chani fawba thamduna khoi amadi khoi gi oiba polam kya puthoktuna yamna laina henba senfam ama phangba ngami lomi ga haing khoi ga tatna thanaba yadraba mari ama leiragasu hairiba senfam asida lomi singna yamna hena thawai changbadi oinadri khoi yokpaga mari leinana lomi singda leiriba wakolon gi matangda KBK urkhulgi subject matter specialist SMS plant protection oibada natna beekeeping expert ama oiriba Dr.N.Ajitkumar na hai khoi yokpa asi yamna laiba amadi iwa wadana ahenba senthok lomi singda phanghanba ngamali araiba sinpham ama oiragasu khoi singbu paktakna sihanba colony amangata thonba khoi puthokpa watpa sina lomi singda yamna chauna ninganaba amadi oiri haina Dr.Ajitkumar na hongdokhi khoi si tasengna hairorgadi loiba yamna lai farmer amana loiba matamda paisa yamna phangba ngamba akoigi jiba makhalamani masisida akoina khoi si loiraga na yamna wagani haibisu leite tawdo khara nanba khara manage tawba akoi scientifically oiba box khara thambiba akoigi thainagi traditional khoi am loiraga akoigi khohi chahi amada kg ani natraga ahum yokpa lokpa aduduna akoida similonda kanaba phangdabasina khoi hojik leiba farmer singche khoi loibagi changja handare haijani scientifically oiba box department na khoina yendana khotana tawjariba box sida tasengna loiragadi nana sengni thamagadi adagi magi tawpham thokpa hafam thokpa khara leijai masi hapagadi chahi amada yamdrabada khoi kg 10 natega 13 box amadi lai phangba ngami Dr.Ajitkumar na makha taraduna science and technology chawkhalakpa amadi artificial intelligence na evolve torpa asiga iroina na beekeeping khoi yokpa matamda lomi amana thengnariba waba khudong sadaba kya kohanba ngamkhri bee colony da sangsinduna paktakna amangata thohliba mahik makal barua maid asi AI based digital scanner amadi camera thamduna khoi singna mahik makal asi masada pusalakpa matamda mangjongna khanganduna khoi yokpa lomi singda yamna chauna mating oiri masigi mathakta AI based smart hives ki matingna khoi mahungi temperature humidity page amadi disease detection da mating pangli AI gi tongan ba system amadi application singi mating lauraga hing khoi gi health condition monitor tawwa AI weather forecasting gi khudong chaba lauraga hive management da mating pangduna lomi singda yamna chauna mating pangba horakli AI na beekeeping da apply tawwa sida state asigi oina financial yauna tongan ba constraint amadi khudong chadaba kharadi adumuk leigani haiba wafam thamladuna Dr.N.Ajitkumar na afaba amadi ekhoida kanagadaba ahongwadi loksinba changi AI na beekeeping da yausalakpa sina lomi singda mating oigani lomi singbu hena inform oiba amadi senthok leiba lomi amamam ohenbagi khudongchaba lakani haina Dr.Ajitkumar na phongdoki AI na myam khangnaribsina magi mathau lorga akoigi computer system da natraga mobile apps ki system da tawraga mai china changakpa matam sida control tawnaba aidi machine sida khoina box gi machine sida camera ma install tawbiraga tin si changakte haibdu yengaga colony du ma khoina control ta horagadi lemhoriba colony myam je khoina control tawba ngamgani khoi sida masa sonjile colony si pixel rani se sa sonjile chahi henjile haibasi adu foba indication tawba ngambagi changche khoi AI system na puthokpa ngami hajiki weather prediction tawbuje khoi je khoina bhamen ta hodadana ngasai khoi se khoina khoi je loktho matungsida nongsi chusele adu orgadi khoi se chaningai leitadana masi siba hebdu oiduni AI gi matungina weather se predict tawbanga magadi mathang hafta se khoi gi nong chugaduri numit tari ni chugadore haibje khoina khangmanga magadi matamdugi peretuma khoina khoi se harvest tawidaba adu orgadi lairiba khoi singje siroi magi population sum hengalakani multiplication tawba yarakani lairiba AI system
ꯑꯁꯦ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯌꯥꯝꯅ ꯐꯩ ꯂꯥꯛꯍꯟꯅꯤꯡꯉꯤ ꯑꯐꯕ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ AI na beekeeping da yauksalakpa asina maruoina haing khoi gi health khoi puthokpagi chang hengaranba loinana colony mangbagi sang hanthanduna lomi singi yamna maruoiba maru mama oiriba amadi yamna maruoiba pollinator ama oiriba haing khoi asi kanba ngambagi achauba lambi ma lagli camera person pibo loina pogdom jariba Dr.N.Ajitkumar Impact News Imphal